ꯆꯨꯠꯇꯦ ꯍꯧꯖꯤꯛꯀꯤ ꯅꯣꯡ ꯈꯨꯈꯥꯛꯇꯨꯗꯤ ꯀꯤꯅ ꯀꯤꯒꯟꯕꯅꯤ ꯑꯩꯈꯣꯏꯅ ꯃꯔꯣꯟ ꯑꯃ ꯁꯤ ꯊꯣꯡꯅꯥꯎ ꯅꯠꯇ꯭ꯔꯣ ꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯡꯁꯤ ꯌꯦꯡꯉꯨ ꯀꯩꯅꯣꯝ ꯇꯧꯋꯦ ꯐꯗꯤ ꯐꯖꯗꯦ ꯑꯩ ꯀꯤꯁꯤꯜꯂꯦ ꯐꯖꯗꯦ ꯑꯗꯨꯗꯤ ꯑꯗꯨ ꯉꯁꯤꯁꯦ ꯈ꯭ꯋꯥꯏꯗꯩ ꯇꯝꯅꯕ ꯃꯐꯝꯅꯦꯕ ꯃꯌꯥꯝ ꯅꯨꯡꯊꯤꯟꯗꯐꯥꯎ ꯇꯝꯅꯕ ꯃꯐꯝꯅꯦꯕꯀꯣ ꯃꯐꯝꯁꯦ ꯎꯠꯂꯛꯀꯦꯀꯣ ꯎꯕ꯭ꯔ ꯐꯖꯅ ꯆꯥꯎꯅ ꯎꯗꯦꯕ ꯇꯣ ꯁꯥꯏ ꯃꯄꯥ ꯃꯄꯥꯗꯨ ꯊꯥ ꯊꯥꯏ ꯑꯗꯨꯕꯨꯗꯤ ꯎꯏ ꯇꯁꯦꯡꯅ ꯑꯩ ꯁꯤꯒꯨꯝꯕꯁꯤ ꯀꯤꯒꯜꯂꯁꯨ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯇꯝꯅꯕ ꯃꯐꯝ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯣ ꯀꯃꯦꯟꯗ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯆꯪꯉꯁꯦ ꯁꯤꯗꯕꯤ ꯐꯖꯩ ꯀꯩꯅꯣ ꯊꯣꯡꯅꯥꯎ ꯆꯪꯁꯦ ꯍꯥꯏꯔꯣ ꯊꯣꯡ ꯍꯥꯡꯗꯦꯕꯀꯣ ꯃꯅꯨꯡ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯊꯣꯡꯅꯥꯎ ꯆꯪꯁꯦ ꯍꯥꯏꯔꯣ ꯊꯣꯡꯅꯥꯎꯗꯩ ꯆꯪꯗ꯭ꯔꯗꯤ ꯀꯥꯏ ꯆꯪꯗꯣꯏꯕ ꯃꯅꯨꯡ ꯆꯪꯕ ꯌꯥꯔꯣꯏ ꯃꯅꯨꯡꯗꯤ ꯆꯪꯉꯔꯣꯏ ꯁꯤꯗꯅ ꯅꯪꯗꯤ ꯐꯖꯗꯤꯌꯦ ꯑꯁꯣꯝ ꯔꯥꯎꯟꯗ ꯀꯩꯅꯣꯗꯨꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯁꯣꯝ ꯔꯥꯎꯟꯁꯦ ꯁꯤꯗꯩꯁꯦ ꯁꯤꯗꯩ ꯆꯠꯂꯀꯥꯟꯗꯀꯣ ꯁꯣꯝ ꯅꯄꯥꯛꯄꯤꯕꯨꯗꯤ ꯂꯩꯌꯦꯕ ꯂꯥꯎꯗꯤ ꯑꯣꯀꯦ ꯁꯣꯝꯗ ꯆꯠꯁꯦ ꯑꯗꯨꯗꯤ ꯐ꯭ꯂꯥꯁ ꯊꯥꯅꯧ ꯐꯖꯗꯤꯌꯦ ꯌꯦꯡꯉꯨ ꯁꯣꯝꯗ ꯎꯏ ꯌꯦꯡꯉꯨ ꯍꯣꯅ ꯎꯏ ꯃꯟ ꯐꯖꯩꯅꯦ ꯍꯣꯟ ꯎꯏ ꯋꯥꯅꯤ ꯃꯌꯥꯝ ꯂꯥꯡꯅꯨ ꯀꯟꯅ ꯂꯥꯡꯅꯨ ꯒꯣꯁ ꯍꯟꯇꯔꯗꯣ ꯀꯟꯅ ꯂꯥꯡꯅꯨ ꯄꯤꯔꯛꯑꯣ ꯑꯩ ꯀꯦꯃꯦꯔꯥ ꯄꯥꯏꯕꯗ ꯎꯗ꯭ꯔꯦ ꯅꯪꯅ ꯀꯥꯞꯄꯤꯁꯤꯡꯗꯣ ꯑꯩ ꯇꯁꯦꯡꯅ ꯀꯤꯀꯣ ꯅꯣꯡꯁꯨ ꯈꯥꯏ ꯌꯦꯡꯉꯣ ꯅꯣꯡ ꯃꯃꯤ ꯈꯥꯏ ꯍꯥ ꯂꯥꯡꯅꯨꯅꯦ ꯂꯥꯡꯅꯨ ꯇꯨꯀꯠꯆꯩ ꯌꯦꯡꯉꯨ ꯑꯩ ꯀꯤꯖꯩꯀꯣ ꯃꯅꯨꯡ ꯆꯪꯕꯗ ꯀꯣꯟꯅ ꯆꯪꯉꯒꯦ ꯁꯣꯝ ꯆꯠꯂꯣ ꯁꯣꯝ ꯏꯁ ꯆꯪꯉꯣꯗꯅ ꯅꯪ ꯆꯪꯉꯣ ꯊꯣꯡꯅꯥꯎ ꯀꯥꯟꯁꯤꯜꯂꯣꯔꯥ ꯄꯤꯔꯛꯑꯣ ꯑꯩ ꯆꯠꯀꯦ ꯂꯥꯡꯅꯨ ꯀꯟꯅ ꯂꯥꯡꯅꯨ ꯀꯔꯤꯅꯣ ꯄꯨꯡ ꯊꯦꯡꯀꯥꯟꯁꯤꯗ ꯀꯤꯖꯩ ꯁꯤ ꯆꯪꯕ ꯌꯥꯏ ꯁꯤ ꯆꯪꯁꯦ ꯁꯤ ꯆꯪꯁꯤ ꯀꯥꯏ ꯏꯁ ꯍꯔꯥꯎꯅ ꯐꯥꯒꯤ ꯇꯥꯏꯞꯇ ꯄꯨꯈ꯭ꯔꯤ ꯂꯩꯕꯅꯤ ꯁꯤꯗꯤ ꯌꯦꯡꯉꯨ ꯁꯤ ꯄꯨꯈ꯭ꯔꯤ ꯂꯩꯕꯅꯤ ꯁꯤꯗ ꯂꯩꯇꯦ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯂꯩꯕꯅꯤꯅꯦ ꯁꯤꯁꯤꯗ ꯂꯩꯕꯅꯤ ꯄꯨꯈ꯭ꯔꯤ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯄꯥꯛꯅ ꯊꯥꯍꯟꯒꯦ ꯐꯖꯔꯦ ꯎꯔꯤꯁꯤꯗꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯥꯏꯔꯣ ꯃꯅꯨꯡꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯨꯁꯦ ꯍꯥꯏꯔꯣ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯆꯪꯅꯤꯡꯕꯅꯦ ꯑꯩꯗꯤ ꯑꯝꯇ ꯀꯥꯞꯀꯦ ꯃꯐꯝ ꯁꯤꯁꯤꯗ ꯂꯩꯕ ꯈꯖꯤꯛ ꯎꯗ꯭ꯔꯥ ꯄꯨꯈ꯭ꯔꯤꯔꯣ ꯈꯖꯤꯛ ꯈꯣꯏꯒ ꯃꯌꯥꯝ ꯊꯨꯏꯌꯦ ꯁꯤꯗꯅꯤ ꯀꯔꯤ ꯁꯥꯟꯅꯅꯉꯥꯏꯅꯣ ꯁꯤꯕꯣ ꯗꯣꯛꯇꯔ ꯁꯪꯅꯤ ꯗꯣꯛꯇꯔꯅꯤ ꯃꯤꯒ ꯃꯥꯜꯂꯦ ꯁꯤꯗꯩ ꯊꯧꯔꯤ ꯐꯖꯗꯦꯍꯦ ꯃꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯄꯨꯏꯗ ꯗꯣꯛꯇꯔꯅꯦ ꯍꯥꯏꯕ ꯅꯨꯡꯊꯤꯟꯒꯤ ꯂꯩꯕꯗꯣ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨ ꯂꯩꯕꯗꯣ ꯃꯊꯛꯇ ꯑꯉꯥꯡ ꯌꯥꯝ ꯅꯤꯜꯂꯦ ꯂꯥꯡꯅꯨ ꯑꯉꯥꯡ ꯅꯤꯟꯕꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯡꯅꯨꯀꯣ ꯅꯤꯟꯗ꯭ꯔꯥ ꯁꯤꯗ ꯀ꯭ꯔꯣꯛ ꯍꯥꯏꯒ꯭ꯔꯦꯗꯣ ꯁꯤꯗꯅꯤ ꯐꯣꯟꯗꯅꯤꯅꯦꯍꯦ ꯀꯟꯅ ꯂꯥꯎ ꯉꯥꯡꯅꯕ ꯃꯤꯅ ꯃꯌꯥꯝ ꯑꯃ ꯐꯨꯗ꯭ꯔꯥ ꯂꯥꯎꯁꯤꯜꯂꯨ ꯌꯥꯏ ꯁꯤ ꯆꯦꯞꯊꯔꯝꯕ ꯃꯥꯜꯂꯦ ꯁꯤꯗ ꯌꯦꯡꯉꯨ ꯋꯥꯔꯤꯗꯤ ꯆꯦꯞꯊꯕꯗ ꯂꯩꯔꯦ ꯑꯩꯁꯨ ꯃꯥꯜꯂꯦ ꯃꯥꯟꯗ꯭ꯔꯥ ꯆꯦꯞꯊꯔꯝꯕ ꯑꯩꯁꯨ ꯃꯥꯜꯂꯦ ꯑꯁ ꯈꯣꯏ ꯅꯠꯇ꯭ꯔꯣ ꯁꯣꯝꯁꯦ ꯀꯩ ꯂꯩꯔꯤꯒꯦ ꯁꯣꯝ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯈꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯈꯣꯏ ꯉꯥꯛꯇꯅꯤ ꯈꯣꯏ ꯃꯀꯣꯟ ꯀꯃꯥꯏꯅ ꯁꯥꯏꯗꯣ ꯑꯗꯨꯏ ꯃꯤꯠꯇꯨꯅ ꯀꯤꯈ꯭ꯔꯦ ꯂꯥꯏꯠꯇ ꯈꯣꯏ ꯃꯀꯣꯟ ꯃꯤꯠꯁꯤꯔꯣ ꯂꯥꯡꯅꯨꯅꯦ ꯅꯣꯏꯗꯤ ꯇꯨꯀꯠꯆꯩꯌꯦ ꯅꯣꯏꯗꯤ ꯀꯟꯅ ꯉꯥꯡꯅꯨ ꯃꯁꯤ ꯑꯁꯣꯝ ꯃꯇꯥꯏꯒꯤꯗꯣ ꯆꯪꯁꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯣ ꯃꯇꯥꯏꯗꯣ ꯌꯥꯔꯣꯏꯌꯦ ꯃꯤ ꯉꯥꯡꯉꯤ ꯁꯨꯝ ꯃꯤ ꯂꯩꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯑꯣꯀꯦ ꯃꯅꯨꯡꯗꯤ ꯆꯪꯖꯔꯔꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯅꯨꯡ ꯆꯪꯕꯗꯤ ꯉꯝꯃꯣꯏ ꯊꯣꯡꯅꯥꯎ ꯐꯛꯄ ꯅꯠꯇꯦ ꯊꯣꯡꯅꯥꯎ ꯅꯠꯇꯦ ꯁꯣꯝꯗ ꯆꯪꯕ ꯌꯥꯏꯌꯦ ꯁꯝꯅꯕꯅꯦ ꯃꯊꯛ ꯃꯈꯥ ꯁꯝꯅꯩꯌꯦꯕ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯗꯩ ꯆꯠꯂꯒ ꯁꯣꯝꯗ ꯂꯥꯛꯄ ꯌꯥꯏꯌꯦꯕ ꯀꯥꯗꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅꯦ ꯃꯊꯛ ꯃꯤꯒ ꯈꯔ ꯀꯥꯅꯤꯕ ꯀꯛꯆꯤꯡ ꯀꯥꯔꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯅꯨꯡ ꯆꯪꯕꯗꯤ ꯉꯝꯃꯔꯣꯏ ꯐꯥꯒꯤꯒꯤ ꯀꯤꯒꯜꯂꯦꯕ ꯇꯥꯏꯞꯇ ꯁꯤ ꯂꯝꯁꯦ ꯄꯨꯡ ꯊꯦꯡꯉꯦ ꯄꯨꯡ 11 ꯄꯨꯡ ꯎꯠꯇꯤꯌꯦ ꯄꯨꯡ ꯑꯝꯇ ꯌꯦꯡꯒꯦ ꯄꯨꯡꯗꯣ ꯁꯦ ꯄꯨꯡꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯀꯔꯤꯅꯣ ꯊꯣꯡꯅꯥꯎꯗꯣ ꯊꯣꯡꯅꯥꯎ ꯍꯥꯏꯗꯣ ꯅꯃꯤꯠ ꯎꯗꯕ꯭ꯔꯣ ꯍꯥ ꯊꯣꯡꯅꯥꯎ ꯍꯥꯏꯗꯣ ꯑꯗꯨ ꯊꯣꯡꯅꯥꯎ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯍꯩꯔꯝꯃꯤꯔꯣ ꯍꯧꯖꯤꯛꯇ ꯀꯔꯝ ꯀꯥꯟꯗ ꯍꯩꯔꯝꯃꯤꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯅ ꯅꯝꯃꯤꯁꯦ ꯁꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯤ
시작. 농신으로니. 농신에 혹시 우리는 오케이 랑 누시 싯대요. 눈시티 시티가 아코이도 우호드레 아니. 반타 나를 꼬양하래. 통나오 다르니 따뜻해. 통나오 하이에 해도 코이디 우호드레 싸우잖아. 라네 마콘랑 대나웅랑 바락다 이거 마콘 또 맨날 다 도시잖아 잠깐 라이비로 미 아까 짱이네. 오케이 손 시작 까부도. 시대 짤 거야 봐. 시대 아대 호비제. 짱배 아버네 봐. 신oi luôn mà nè mà 짱배 하다며 봐. 까만도. 마농도 시대 나삐 깨게 시대 하우지레 반 시대 레베네 시다. 아주 까배 아버네 봐. 까부 아버지. 손 차차 그냥 마콘 타이랑 꼭 아이 Cô gái hiếm trai mà còn 소화이든 chỉ khai đi. Ủa, cho tiêu gì cái nụ của khoa rồi. 끼는 끼간 거는 말로는 Chỉ thùng nào là tôi xí nữa thôi. 시즌 또 Nụ dùng cái nụ thôi. 아지 아이 기실래 가자디 Bây giờ thì là 마음 거의 투어게 아이 닉질래 아이도 생각 기실래 봐도는 투어게 기간 만에 시 안나도 요 시디 mấy 다래 아이 이면을 로래 시시네 거 시시라 시통나 시네 공원 잘 하기도 아도 어디 호드려 뭐 통나 말 거의 라미나 강아 통나 해 말. 거기 통나 하면서 게임도 레이도 말도 만 통나도 하이야 뭐 mà thằng nào cũng nang so hono tra mà thằng nào cũng 미니 호에 시통나 잘 하는 거 나한테 농 각도 보고 있나 아니다 아이도 생각 길에 무슨 증가 해지디 그건 잘지만 농 뒤농주 반망이고 농 가이면 좀 아직 공부도 좀 많이 하고 농만이도 반 바쁘네 아직 아이기 뭐 아이 그 말봐요 아이 눈 보는데 좀 강한 내고 아디 저한 좀 말하면 니 칼리야 와 이노야 아직 농가 칼락보도 아직 니 칼락보 이 칼리야 게 시대 배다 먹자 게 시대 탕나버니고 탕나버 하지기데 하지기 건 장우도가 와나 깐들 레이바 깐오도네 파리행도니고 시조 비밤 소에 cái nãy sai nó không tiêu sử dụng số e của hắn số e cây lấy cái số cây thông kì trong cái thân lấy vào cây nó săn thầm nó mà lại săn năm rồi nó mới chỉ lôi với săn thôi không chen của mà thay đổi phải. thôi sẽ giá sạch đấy chúng ta là sai phải trăng gì cả cái nào ăn mà trăng mà cái nào đó Quá liều rồi. đó này léo nó nói chuyện thật tay cái nhà trắng mà cái nào đó chỉ lấy có chả vào chứ mới chỉ chả vào đi hầu rồi cái lúa chín tao bồi tụi nhá vậy lúa chín tao đó chỉ lấy đi cái nào chả trắng mà bari được ở đây thì ăn trâu cái này building nhiều có ôi số mà ăn sai mà con building ngập tên thế tụi con chả trắng được tụi con chẳng lấy gì mà ninh ngom đấy có mà ninh nó mà tai ngom đó trăng mà nung thì trăng đi trăng nhưng mà này đâu ni mà am lạc bukan nông trăng rồi dịch thì ai ta thấy nào hàng sĩ về đó thì còn nông ju mà mình phải đâu cả cái tụi con thằng nào được copy ấy được chân trả sẽ cái đó cần nó đâu rồi tôi cũng kinh hả hao nang hầu rồi tôi cũng cái nó đâu vậy
ꯈꯣꯟ ꯃꯈꯣꯟꯁꯨ ꯌꯥꯏ ꯋꯦꯗꯔꯁꯤ ꯌꯦꯡꯉꯨꯀꯣ ꯌꯦꯡꯉꯨ ꯑꯩ ꯇꯁꯦꯡꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯆꯠꯂꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯕꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯅꯤꯡꯗꯅꯤꯀꯣ Kayım uti dedi. ꯐꯖꯗꯤ ꯃꯣꯏꯅ ꯊꯣꯡꯅꯥꯎ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯗ ꯄꯛ ꯁꯥꯒꯠꯄ ꯍꯧꯔꯦꯕ ꯑꯗꯨꯗꯩꯗꯤ ꯐꯣꯟ ꯄꯥꯏꯕ ꯁꯨꯃꯥꯏꯅ ꯅꯤꯛꯄ ꯍꯧꯔꯦ ꯂꯦꯡꯉꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯏꯗꯣ Nuksira atayꯗꯨꯅ ꯍꯥꯏꯇ꯭ꯔꯒ ꯃꯥ ꯃꯊꯟꯇꯅ ꯍꯥꯏ. ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯀꯤꯛꯀꯠꯂꯅꯤ. ꯅꯣꯏꯅ ꯊꯣꯡꯅꯥꯎ ꯍꯥꯏ ꯍꯥꯏꯔ ꯐꯖꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯅꯪꯉꯦ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯐꯖꯗꯦꯍꯦ ꯉꯥꯜꯂꯦꯍꯦ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯅꯣꯏꯅ ꯊꯣꯡꯅꯥꯎ ꯍꯥꯏꯕꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗꯤ ꯑꯩ ꯀꯤ ꯅꯍꯥꯟꯒꯤꯗꯨꯗꯤ ꯁꯨꯛꯑꯦꯕ ꯌꯥꯝ ꯁꯨꯛꯑꯦꯕ ꯍꯦꯛ ꯆꯪꯕꯗ ꯍꯥꯏꯗꯤ ꯀꯂꯔꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯒꯤ ꯌꯨꯝ ꯍꯥꯏꯗꯣꯏꯔꯥ ꯌꯨꯝ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯥꯔꯒ ꯂꯩꯔꯤꯕ ꯁꯥꯔ ꯃꯑꯣꯡꯗꯣ ꯐꯤꯕꯝꯗꯨꯅꯦ ꯏꯁꯨꯛ ꯆꯨꯑꯒ ꯀꯂꯔꯗꯨꯁꯨ ꯑꯗꯨꯗꯒꯤ ꯃꯟꯁꯤꯜꯂꯒ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯇꯧ ꯃꯤꯍꯨꯟꯒ ꯗꯨꯛ ꯗꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯋꯦ ꯑꯁꯤꯒꯨꯝꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯥꯜꯂꯤ. ꯑꯩ ꯇꯨ ꯀꯟꯅ ꯆꯣꯡꯉꯤ ꯍꯧꯖꯤꯛ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯥꯜꯂꯤ ꯇꯨ ꯀꯟꯅ ꯆꯣꯡꯉꯦꯕ ꯑꯩ ꯑꯁꯤꯗꯩꯗꯤꯕꯨ ꯍꯌꯦꯡ ꯇꯨ ꯆꯠꯄꯩꯗꯣ ꯑꯗꯨꯗꯨꯗꯤꯕꯨ ꯀꯣꯛ ꯀꯟꯅ ꯉꯥꯎꯋꯦ ꯃꯌꯥꯝ ꯍꯌꯦꯡ ꯇꯨ ꯆꯠꯄꯩꯗꯣ ꯑꯩꯒꯤꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯆꯠꯃꯤꯟꯅꯕ ꯈꯔꯗꯤ ꯀꯣꯛ ꯉꯥꯎꯔꯒ ꯂꯩꯍꯤꯡꯕ ꯅꯝꯗ꯭ꯔꯦ ꯆꯦꯈꯥꯏꯕꯗꯨ ꯂꯥꯛꯑ ꯆꯠꯂꯤꯗꯣ ꯁꯤ ꯆꯠꯂꯤ ꯆꯦꯈꯥꯏꯕꯗꯨꯅꯤ ꯁꯤ ꯂꯩꯆꯩ ꯑꯅꯤꯔꯛ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯜꯂꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯑꯩꯅ 1K ꯍꯦꯛ ꯌꯧꯕꯒ Q&A ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ 1K ꯌꯧꯗ꯭ꯔꯤ 1K ꯌꯧꯗꯕ 100 ꯃꯨꯛꯇ ꯉꯥꯏꯔꯦꯀꯣ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ Q&A ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕꯤꯅꯤꯡꯕ ꯃꯌꯥꯝꯗꯣ ꯀꯣꯏꯁꯟꯗ ꯀꯃꯦꯟ ꯑꯃ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯀꯣꯏꯁꯟꯗꯣ ꯂꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ